ꯐꯌꯦꯡꯗ ꯅꯧꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯐꯌꯦꯡ ꯆꯤꯡ ꯈꯨꯅꯧ ꯃꯅꯤꯡ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯐꯌꯦꯡꯗ ꯈꯨꯜ ꯉꯥꯛꯅꯅꯕ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯍꯟꯕꯤꯌꯨ, ꯐꯌꯦꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯕꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯐꯌꯦꯡ ꯆꯤꯡ ꯈꯨꯅꯧꯒꯤ ꯈꯨꯟꯖꯥ ꯑꯉꯣꯝ ꯀꯥꯟꯇꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯉꯔꯥꯡ ꯐꯌꯦꯡ ꯆꯤꯡ ꯈꯨꯅꯧꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯀꯌꯥ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯐꯌꯦꯡ ꯆꯤꯡ ꯈꯨꯅꯧ ꯃꯅꯤꯡ ꯆꯤꯡꯂꯣꯝꯗꯒꯤ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯕ ꯄꯣꯛꯍꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯛꯅꯕꯒꯤꯗꯃꯛ 5ꯁꯨꯕ MR ꯂꯩꯔꯦ꯫ ꯐꯌꯦꯡ ꯈꯨꯜꯒ ꯆꯤꯡꯒ ꯇꯥꯏꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 4 ꯔꯣꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯝꯕꯤꯔꯒ ꯉꯥꯛ ꯁꯦꯟꯕꯤꯌꯨ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕꯒꯤꯗꯃꯛ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯝꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯡꯅ ꯂꯧꯐꯝ ꯍꯦꯛꯇꯔ 5,000 ꯍꯦꯟꯅ ꯂꯧ ꯄꯥꯟꯕ ꯌꯥꯗ꯭ꯔꯦ꯫ ꯂꯨꯄꯥ ꯀꯣꯇꯤ 39 ꯍꯦꯟꯕꯒꯤ ꯐꯧꯊꯣꯛ ꯃꯥꯡꯂꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯧꯁꯤꯡ ꯎꯕꯒꯤ ꯄꯣꯠꯊꯣꯛ ꯑꯃ ꯑꯣꯏꯔꯤꯕ ꯐꯧ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ 9ꯒꯤ ꯑꯄꯨꯟꯕ ꯂꯧꯐꯝ ꯍꯦꯛꯇꯔ 5,000ꯒꯤ ꯃꯊꯛꯇ ꯂꯧ ꯄꯥꯟꯕ ꯌꯥꯗꯕꯗꯒꯤ ꯆꯥꯎꯔꯥꯛꯅ ꯐꯧ ꯃꯦꯇ꯭ꯔꯤꯛ ꯇꯟ 15,938.24 ꯂꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯃꯁꯤꯅ ꯂꯨꯄꯥ ꯀꯣꯇꯤ 39 ꯍꯦꯟꯅ ꯃꯥꯡꯂꯒꯅꯤ ꯍꯥꯏꯅ ꯄꯥꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯈꯟꯅꯕ ꯄꯦꯀꯦꯖ ꯑꯃ ꯁꯦꯟꯇꯔꯗ ꯄꯤꯕꯤꯅꯕꯁꯨ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯧ ꯍꯨꯟꯕꯒꯤ ꯃꯇꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯂꯧꯃꯤꯁꯤꯡꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯧꯐꯝꯁꯤꯡꯗ ꯂꯧ ꯎꯕ ꯆꯠꯄ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯇꯉꯥꯏꯐꯗꯅ ꯂꯧ ꯎꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯀꯃꯤꯇꯤꯁꯤꯡ ꯁꯦꯝꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯂꯧꯕꯨꯛꯁꯤꯡꯗ ꯊꯝꯗꯨꯅ ꯐꯅ ꯀꯟꯅ ꯂꯧ ꯎꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯐꯝ ꯈꯔꯗꯗꯤ ꯂꯧ ꯎꯕ ꯌꯥꯗꯅ ꯂꯩꯔꯦ꯫ ꯀꯩꯐꯨꯟꯗꯥꯏꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯂꯨꯄꯥ 5,000 ꯂꯧꯔꯦ꯫ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯒꯗꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯂꯤꯕ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯀꯨꯀꯤ ꯂꯥꯂꯧꯕꯅꯤ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯩꯐꯨꯟꯗꯥꯏꯗ ꯇ꯭ꯔꯛ ꯑꯃꯗꯒꯤ ꯂꯨꯄꯥ 5,000 ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯠꯂꯤꯕ ꯇ꯭ꯔꯛꯁꯤꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ROP ꯑꯃꯁꯨꯡ ꯁ꯭ꯀꯣꯔꯠ ꯃꯇꯤꯛ ꯆꯥꯅ ꯄꯤꯗ꯭ꯔꯕꯗꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯨꯅ ꯆꯠꯂꯤꯕ ꯇ꯭ꯔꯛꯁꯤꯡꯅ ꯁ꯭ꯇꯥꯔꯤꯡ ꯄꯥꯏꯗꯕꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗ꯭ꯔꯥꯏꯚꯔꯁ ꯑꯦꯟ ꯃꯣꯇꯣꯔ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯑꯅꯤꯜ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯄꯥꯎꯃꯤ ꯈꯔꯒ ꯎꯅꯕꯗ M. ꯑꯅꯤꯜ ꯃꯩꯇꯩꯅ ꯍꯥꯏ, ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 8:30 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯊꯣꯛꯂꯛꯄ ꯒꯥꯔꯤ 50 ꯔꯣꯝꯕꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯖꯤꯔꯤꯕꯥꯝꯗꯒꯤ ꯊꯣꯛꯂꯛꯄ ꯇ꯭ꯔꯛ 50 ꯔꯣꯝꯕꯨ ꯅ꯭ꯌꯨ ꯀꯩꯐꯨꯟꯗꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯥꯝꯂꯒ ꯇ꯭ꯔꯛ ꯑꯃꯗꯒꯤ ꯂꯨꯄꯥ 5,000 ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯝꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ROP ꯂꯩꯇꯦ, ꯁ꯭ꯀꯣꯔꯠꯁꯨ ꯂꯩꯇꯦ꯫